Manipur की काउंटर इंसर्जेंसी ऑपरेशन द अतै फोर्सिंग ना मतुंग इलगा CRPF न मरुएबा थौदांग लौगदौरी मणिपुर इंग तप पुरंगनबा कोब्रा ना काउंटर इंसर्जेंसी ऑपरेशन चथबदा नतना स्टेट एडमिनिस्ट्रेशन सु मतुंग पांगदौरी मणिपुर की काउंटर इंसर्जेंसी ऑपरेशन अतै फोर्सिंग न मतुंग इलगा CRPF न मरुएबा थौदांग लौगदौरी उखरुल डिस्ट्रिक्ट हंतक इम्बुस तौदुना आसाम राइफल्स पर्सनल अनि हाटख्रबा मतुंगदा मणिपुर CRPF की स्टैंडर्ड ऑपरेटिंग प्रोसीड्यूर SOP की थबक हेन कंक्रीट लोइना कोब्रा यूनिट सिंगना चतोक सिन तौबदा बुलेट प्रूफ गाड़ी सिंग सिजननाबा खंगन खिबगा लोइना SOP रिवाइज तौदुना अखनबा प्लान याउदुना ऑपरेशन मनुंगदा मथौ तादबदा चतोक सिन तौदनबा सुखानख्री अमरमदा मणिपुर इंग तप पुरंगनबा कोब्रा यूनिट काउंटर इंसर्जेंसी ऑपरेशन चथबदा नतना स्टेट एडमिनिस्ट्रेशन सुमतिंग पांगन हेरी सीनियर security official amana agency da phongdorapagi matung ina Manipur da deploy tawriba CRPF ki unit khudimak hana section thorang lokhatana mafam amadagi amada satana ba akanba instructions pikri unit singi company commander singda hana plan tawdana satok jasin tawdana ba khangan baga loinana sensitive oiba mafam singda personnel sing operate tawda SOP ningthina lokona basu khangan kriyari Officials na makatana phongdok pana yamdrabata CRPF ki armor vehicle samagi mathakta thamduna sang naina patrolling satpa amadi area domination ki thabak sing sathabawre masigi mathakta Ministry of Home Affairs na Manipur da CRPF ki Cobra battalion sing deploy tawbaga loinana Manipur da counter insurgency operation sathadingai gi mawoinana silsar da akhanaba training sing Cobra gi commando sing da piri amadi Manipur ing tapa puranaba Cobra unit sing na counter insurgency operation na mathau tobagi matakta state administration amadi central armed police forcing desu mating pigani amadi jungle warfare haithoi sing thoiraba CRPF ki commando lising anirom hauju Manipur gi tuan ba mafam singda mathau tawduna leibaga loinana thawdok hek tholakwa action tawnaba sem saduna leidi hari official oiba paus na makatara duna Manipur da Central Armed Police Force company sa hum hena deploy tawduna thamni masigi manungda Assam Rifles ki company kunga mathoi CRPF ki company sa niga taru BSF ki company sama SSB ki company taru ITBP ki company mga law and order ngakpi akan wathabu sa tarik maraksida government ki maikeri ki phongdorak report ki matung ina hanak sa takiba joint security ki operation da nongmai amadi maru sing thangai oibam sangda fagat pamkhri fagat lava nongmai sing manungda AK series ki taraga matoi M series ki nongmai ahum rocket propelled grenade RPG taret motor sing amadi kusukulai kasu hena hingsa gi thawdo ka hena thukma pham sing dagi fagat pamkhri ari ipa ipu gi liklam ngak na satlabadi mapangal kanba lamdam mo oigani laurembam ramesor Layoi krava ipa ipu na satlamba lining amadi satnabi gi liklam adu ngak na satlabadi state asi mapangal kanba lamdam mo oigani haina kairau kendra gi MLA laurembam ramesona phongdokri lining thau sanami temple board LSTV na sinduna Manipur ing tap pahanjilang na bamadi tangdu laitana laina ba panamda Imphal East ki kyamge amadi basi khongi sarukta lainiba kongba mairong bida ibudau pakhang babo thauni jabagi thoramda mari lainana MLA L Rameswar na mataki wapam asi phongdokibani panwaya abadi laithau asi kongba maru digi horakhiba kongba turel na Imphal turel tinduna itinpham oiriba irong ahum phang kongba mairong bida laithau asi pangthokpa asi lamdam asigi ningthau haktaktigi sanaduna lakhibani matam khra thoramasi pangthokpa lepluraba matung handak sahiye sigi oina ingen gi humni panba ngasigi numit asida LSTB gi Maivarel Maisnam Iboba Luang Malusingduna Board Asigi Loishan Taragi Lusing Basing Yauna Amaiba Amaibi Singna Kayom Latun Ibudo Pakang Mada Tony Zakibani LSTV ki Vice President ki Pams Puri ba MLA L Ramesona Makataraduna Manipur si mapangal yamna kan balaiwa moiduna yekna balaiwa kyaga lambana rambagi wari singbul puwari da mek sing iduna leidibani masimak layoi kraba ipai pusingna thambiramba lining amari satna lon satki liklamadu ngakna salamana pikraba laibak oiramba Manipurna yeknaba laibak kya mayuknaba amnamani marammaduna ipai pusingi liklam ngaknaba khonasi ngasi magpangthokliba laithau asina lamdam asida aphaba amadi
soidana purakpa ngamgani haina sufongdoki thauram adura saruk yakiba LSTB ki member secretary Sandyam Gandarasna kongba mairong bida ibudo pakhangba thauni bigi laithau asi matam kyarigi pangthokna khona duna lakibani adubanga si board asigi maibarel maisnam iboba luwangi paukta matungina laithau pangthokpani kongba turel na Imphal turel da itin pham oiriba irong ohum phangba kongba mairong bi asi ibudau singi thupham oikibani asigumba ibudau singi thupham asida ira thauni bidi lamdam asida awaba tari basi koktuna nungai phana panba ngamnaba ira thauni bani masida natara lamdam asida nungai phana ba mafam kyada lairiba laifam len singda laithau pangthona ba laining thau sanamai temple bona thorang tawduna lairi mamang nasu laifam len kyada satuna thauni jaba kya laikhren su phongdoki Ziribam da pandunu leramba gari sing Imphal tamna tholak pahuri ngang Imphal Ziribam National Highway Kuntraga tare NH 37 gi Tamenglong district ki manungsan mapha marida landslide thokpadegi Ziribam da pandunu leramba malpupa gari sing ngasi ayuk Imphal tamna tholak pahuri ngasi ayuk pung taruka makhai degi tholakiba kanboi ani du gi manungda IOCL की टैंकर मार्फू तरेट LPG बुलेट गरी निफू तरेट मालपूब ट्रक सामग हुमफू तरुक पुना गरी सहम जिरीबम की लैंगांग पोकपीडी की इम्फाल तमना खोंगसान बाख्रे नकला मरम नंगांग जिरीबम की दमक इम्फाल थादोखिब खानबोय अहुम नोने खोंगसांग अमदी शांति खुनौद पल्लग लेरम पुना अहांग गरी सहुंगा मौद्रगा मंगा पुदुना जिरीबम तमना थाउजन बाख्रे नोंगसिंगी फिबम फत्तबना मरम ओयरगा ngasi की ओइना इम्फाल दगी गरी थाखित्रे हैना पाउशना मखातान हाइरी Andhradagi chemical teiba nga sabada cancer nabigi khudam nairi tanglabus tangna Manipur ki nga sabana haksang fali ti fulen DIPR na paring naina sa tharagliba midday press ki sarwam oina directorate asigi auditorium da ngasi Manipur lenga ki fisheries department ga paumi singa una bada department asigi director ti fulen Meetei na phongdoki bada miyam na nga gi mamal hongli haina sanariba nga singasi Andhra Pradesh dagi patapum thadana chemical tairaga lambida numit nifuga mangani sangna Manipur Europe nga sing asar badagi cancer yamna nai haiba Tripura gi scientist sing phungdok panairi aduna lamdam asidagi puthokliba nga tangi haiduna sadaba tawbigano masina haksang fagadoribani fisheries director T foreign Meitei lusingbo official director IPR Dr. T.S. Saranjit additional director T Ramesh yaun ati official sing sarugya duna pangtoki ba thoram maduda magna makhata na phongtoki bada state asida sahi ama darkar laidiba nga gi photo asi saurangna metric ton lising khumfuga mangaroni masigi manungda sahi amada metric ton lising kunthraga thret puthok pangami wa liba nga gi photo asi men khatnaba mapalam ki pusilaki miyamda haksang sokloidaba nga madilamda masigi nga mi sing